Hello everyone. Hi to. Hi. 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 Hello everyone. Welcome back to Mr. and Mrs. Hizam. Mayam ngasi je. Akoi kutub minar da lai boga kutub minar mafam yaure. Ado yum dei namjarage tawraga akoi je ngasi je khara thenga dau male entry nang dau mande masi nam maroi je yauraga entry phangaga di ticket ka matung doi nam je na mafam je yauraga namme du ticket ki je cash counter somda lego ticket counter cash oina pibagina somna kanda lairego somda aduga sida QR code scan tawna bas lego mi miyam lepsi laire aduga laire QR code tawraga online degi yum degi payment tawra su ado khoi yum dei ngasi theng na hobe hobe lakbai nang hodre adugi de adi lambi tawsi tawraga changba yadra yung pharak ta ni mafam de yaurago in tawre mayam akhoi sida yaure sida washroom kari ga laire aduga entry na so mamang da opposite ni ko adu khoi family pulap lakbani to ani khoi new commerce ne khoi gi block ki new atane khoi je hi tawna hi mayam akhoi new commerce atane akhoi se hi mayam tumu bai ra kaino khang dia itan tan le da mami kana ong pong hai ano pa la changa sila manung changa se adu mayam pham da yora yeng minarasi let's go ija thubi let's go yam makhon je am hoi ko mayam akhoi mafam yaure si chang sida lairego kutub minar ai je chahi tara almost 10 years ne 2014 dara 15 dara ai akhoi mama ga akhoi tamo ga akhoi gai tara lakhi bane adu matam di blog kari ga amna nam gi de photo budi laiye hoji memory na almost 10 years sure adu matung ne lai de ai chahi tara mari trauma matung ne lai nang jo yamna maintain tar yam nan na phajale me ha matam du di kamai ka tum dei jang no kamai taw noi gyan men ju ta dre adu hujik ti khang ni yam na na phajar le ram जा थे बिया नंग संग्लास लौथोक के याद्रे माइ जे इवनिंग और तुम उप ले मा हलाउ सर से ये फोटो नंबम नि सी जगह जे The bird is flying tare wow Nistara ne yam pai se Kutub Minar yam ti na faza kare ngasi siu kamai phau bi ge ha nungai bro ngasi nu mi ju mai tau ge ta thadi nungai yam phajai headlight manga jiga last one chang sila yam phajai da samju machi ni pun bi re cha na sam machi ni pan bi re चलो चली जा तो बिचेन बाहर बने Sao thì bina hẹn chào pilot tôi rồi à? Cái thì pilot ơi nhỉ? Pilot tôi bây giờ mà sạch đây nhỉ? Pilot, Captain ơi cái gì? Ê, mà thân chiến cái gì đi? Thân chiến cái. Cái gì nè? Step nè mà nè, em cũng những cái gì, các khách cũng thấy em tông nè mà. Yeah, very good. Đấy. Come on. Cái đây rồi. Mà không cho quan thả đi nhá. Let's go. Ban đâu rồi? Yaru. Cái này thi với cả này. Ai chọn này thi rồi. Cái này chắc cái này.
시네 큐티미네 하이도시 로에 ꯃꯌꯥꯝꯁꯤꯅ ꯃꯅꯨꯡ ꯆꯪꯉꯛꯄꯒꯤꯅꯤꯀꯣ ꯁꯤꯗ ꯁ꯭ꯇ꯭ꯔꯦꯠ ꯆꯪꯉꯛꯑ ꯁꯤ ꯂꯩꯔꯦ ꯀꯨꯇꯨꯕ ꯃꯤꯅꯔꯁꯦ ꯍꯟꯗꯛꯇꯤ ꯑꯅꯧꯕꯅꯦ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯂꯥꯛꯄꯅꯤ ꯅꯨꯡꯊꯤꯟ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯥꯏ ꯂꯥꯛꯄꯅꯦ ꯍꯟꯗꯛꯁꯤꯅ ꯑꯅꯧꯕꯅꯦ ꯑꯣꯜꯃꯣꯁ 10 years ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯛꯄꯅ ꯁꯨꯃꯥꯏꯅ ꯅꯨꯡꯗꯥꯡꯒꯤ ꯂꯥꯏꯠ ꯁꯣ ꯑꯩꯈꯣꯏꯒꯤ ꯗꯨꯕꯥꯏꯗ ꯕꯨꯔꯖ ꯈꯂꯤꯐꯥꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠꯀꯤ ꯁꯣꯒ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯅ ꯍꯥꯏꯌꯦꯀꯣ ꯎꯗꯤ ꯎꯗ꯭ꯔꯤ ꯑꯗꯣ ꯉꯁꯤ ꯌꯦꯡꯒꯦ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡꯒꯤ ꯇꯤꯀꯦꯠ ꯀꯛꯑ ꯂꯥꯛꯄꯅꯤꯅ ꯇꯧꯒꯗ꯭ꯔꯥ ꯈꯪꯗꯦ ꯍꯣꯔꯦꯟ ꯌꯦꯡꯉꯒꯦ ꯄꯨꯡ 9ꯒꯤ ꯁꯣꯅꯦ ꯉꯥꯏꯔꯒꯦ ꯃꯩ ꯊꯥꯜꯂꯒ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯅꯨꯡꯗꯥꯡꯗꯅꯁꯨ ꯍꯦꯟꯅ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯄꯝꯈꯔꯦ ꯑꯥꯗ ꯋꯥꯔ ꯃꯥꯜꯂꯦ ꯃꯥ ꯆꯠꯄ ꯄ꯭ꯂꯦꯟꯁꯦ ꯉꯁꯥꯏꯗꯒꯤ ꯇꯦꯛ ꯑꯣꯐ ꯂꯦꯟꯗꯤꯡ ꯇꯧꯔꯤꯁꯦ ꯁꯦꯀꯦꯟ 5-6 ꯈꯨꯗꯤꯡꯒꯤꯅꯤꯀꯣ ꯄꯥꯏꯈꯠꯂꯛꯏꯁꯦ ꯉꯁꯥꯏꯗꯩ 이차토이비 이차토이비 와라브라 하 ꯑꯩꯉꯣꯟꯗ ꯆꯥꯗꯥꯎ ꯀꯣꯟꯖꯜꯂꯦ 와라브라 플레인 에어플레인 빠였죠? 자, 또 마탁도 yen거 또. 아야. 플레인 빠이리 마탁다. 아야. 에어인디아 익스프레스 인디아 익스프레스. 아야. 자, 토이비야. 플레인 빠이 봐. 빠이 그래. 빠이 그래. ꯀꯥꯏ ꯆꯠꯂꯤꯅꯣ ꯃꯥꯗꯤ ꯅꯥꯄꯤꯒꯨꯝꯕꯗ ꯌꯥꯝ ꯁꯥꯟꯅꯕ ꯌꯥꯝ ꯄꯥꯝꯕꯅꯦ ꯁ꯭ꯇꯦꯞ ꯀꯥꯕ ꯌꯥꯝ ꯄꯥꯝꯃꯦ ꯁ꯭ꯇꯦꯞ ꯀꯥꯕ ꯀꯨꯝꯕ ꯑꯃꯨꯛ ꯆꯠꯂꯒ ꯌꯦꯡꯍꯟꯒꯦ ꯁꯥꯏꯖꯤꯅ ꯂꯥꯏꯠꯁꯤꯒ ꯇꯧꯔ ꯐꯖꯩ ꯌꯥꯝ ꯊꯤ ꯐꯖꯩ ꯅꯨꯡꯗꯥꯡꯒ ꯂꯥꯛꯄꯁꯤꯅ ꯍꯦꯟꯅ ꯐꯖꯩ ꯑꯅꯤꯁꯦ ꯔꯤꯜꯁ ꯍꯥ ꯔꯤꯜꯁ ꯀꯌꯥꯝ ꯀꯥꯞꯄꯒꯦ ꯅꯕꯥꯅꯤꯒꯤ ꯑꯍꯥꯟꯕ ꯀꯨꯇꯨꯕ ꯃꯤꯅꯔꯅꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯝꯇ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯗ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨꯁꯦ ꯋꯥꯎ ꯐ꯭ꯂꯥꯏꯠ ꯑꯃ ꯄꯥꯏꯈꯠꯈ꯭ꯔꯦ ꯍꯥꯏꯔꯁꯦ ꯑꯩꯈꯣꯏ ꯏꯅꯥꯎꯕꯤ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯅꯦ ꯑꯩꯈꯣꯏ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯄ ꯏꯅꯥꯎꯅꯨꯄꯤꯅꯦ ꯃꯥ ꯗꯤꯜꯂꯤꯗ ꯁꯤꯗ ꯂꯥꯛꯏꯅꯤ ꯑꯗꯣ ꯂꯥꯛꯄꯁꯦ ꯃꯥ ꯀꯨꯇꯨꯕ ꯃꯤꯅꯔ ꯑꯍꯥꯟꯕ ꯔꯦꯗꯤ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯔꯦꯗꯤ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯍꯥꯏꯌꯨꯁꯦ ꯑꯗꯨꯗꯤ ꯁꯦ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯗ ꯍꯥꯟꯅ ꯍꯧꯔꯒꯦꯁꯦ ꯁꯤꯅ ꯑꯩꯈꯣꯏ ꯃꯧ ꯏꯅꯥꯎꯅꯨꯄꯤꯅꯤ ꯑꯃꯁꯤꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯅꯤ ꯏꯅꯥꯎꯅꯨꯄꯤ ꯉꯥꯛꯇꯅꯤ ꯑꯃꯅ ꯅꯨꯄꯥ ꯃꯌꯨꯝ ꯑꯃꯅ ꯅꯨꯄꯤ ꯃꯌꯨꯝ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯀꯨꯇꯨꯕ ꯃꯤꯅꯔꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯝꯇ ꯍꯥꯏꯌꯨ ꯀꯨꯇꯨꯕ ꯃꯤꯅꯔꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯝꯇ ꯍꯥꯏꯌꯨꯁꯦ ꯐꯥꯔꯁ ꯇꯥꯏꯝ ꯂꯥꯛꯄꯁꯤꯗ ꯀꯃꯥꯏꯅ ꯇꯧꯏ ꯀꯔꯤ ꯐꯥꯎꯏ ꯅꯨꯡꯗꯥꯡꯗ ꯌꯧꯔꯦ ꯐꯣꯇꯣ ꯅꯝꯕ ꯅꯤꯡꯕ ꯏꯊꯨꯡ ꯊꯨꯡꯗꯕ꯭ꯔꯥ ꯃꯩ ꯏꯉꯥꯟ ꯉꯥꯟꯗꯕꯁꯤꯗ ꯀꯃꯥꯏꯅ ꯈꯜꯂꯤ ꯍꯔꯥꯎꯔꯦ ꯑꯩꯗꯤ ꯉꯁꯤꯗꯤ ꯑꯣꯖꯨ ꯑꯣꯅꯤꯡꯗ꯭ꯔꯦ ꯌꯥꯝ ꯑꯣꯅꯤꯡꯗ꯭ꯔꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗ ꯍꯦꯛ ꯍꯀꯥꯝ ꯂꯥꯛꯄꯒ ꯆꯟꯁꯤꯜꯂꯦ ꯑꯃꯗ ꯑꯩꯅ ꯐꯣꯇꯣꯗ ꯎꯈꯤꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯌꯥꯝ ꯃꯥꯟꯅꯩ ꯊꯥꯏꯅ ꯀꯨꯇꯨꯕ ꯃꯤꯅꯔ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯠꯆꯅꯤꯡꯕꯗꯣ ꯌꯥꯝ ꯆꯠꯅꯤꯡꯕꯗꯣ ꯂꯥꯏꯔꯤꯛꯇꯒ ꯎꯕꯗꯣ ꯆꯠꯂꯦ ꯅꯠꯇ꯭ꯔꯥ Thank you, bye. Thank you, bye. ꯁꯦ ꯑꯩꯈꯣই ꯃꯤꯁ ꯅꯥꯎꯕꯤꯗ ꯑꯃꯨꯛ ꯍꯪꯒꯦ ꯀꯔꯤ ꯈꯜꯂꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯌꯦꯀꯣ ꯑꯗꯣ ꯉꯜꯂꯤꯉꯩꯗ ꯂꯥꯛꯑꯃꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯉꯜꯂꯤꯉꯩ ꯍꯦꯟꯅ ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤ ꯐꯣꯇꯣ ꯅꯝꯕ ꯅꯤꯡꯕ ꯊꯨꯡꯕ꯭ꯔꯣ ꯃꯝꯕꯁꯤꯗ ꯀꯔꯤ ꯐꯥꯎꯒꯦ ꯐꯣꯇꯣ ꯅꯝꯕꯗꯣ ꯍꯥꯏꯗꯤ ꯃꯝꯕꯅꯤꯅ ꯅꯤꯡꯕ ꯏꯊꯨꯡ ꯊꯨꯡꯗ꯭ꯔꯦ ꯅꯨꯡꯗꯥꯡꯒꯤꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯈꯜ ꯑꯃꯅꯤꯗ ꯁꯤꯁꯨ ꯍꯥ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯤ ꯃꯆꯥꯗ ꯑꯃꯨꯛ ꯍꯪꯒꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯇꯥꯏ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯄꯅ ꯃꯤꯅꯝꯃ ꯀꯔꯤ ꯀꯔꯤ ꯎꯏ ꯅꯪ ꯑꯦꯔꯣꯄ꯭ꯂꯦꯟ ꯀꯌꯥꯔꯛ ꯎꯈ꯭ꯔꯦ ꯃꯊꯛꯇ ꯄꯥꯏꯈꯠꯄ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯊꯛꯇ ꯄꯥꯏꯈꯠꯄ ꯀꯌꯥꯔꯛ ꯎꯈ꯭ꯔꯦ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯃꯤ ꯃꯌꯥꯝꯗ ꯃꯌꯥꯝꯗ ꯅꯪ ꯃꯤꯠ ꯀꯥꯏꯂ ꯍꯥꯏꯗꯣꯛꯈ꯭ꯔꯦꯕ ꯆꯤꯟꯗꯤ ꯅꯥꯇꯣꯟꯗꯤ ꯀꯗꯥꯏ ꯏꯆꯥꯊꯣꯏꯕꯤ ꯅꯥꯇꯣꯟꯗꯤ ꯑꯩꯌꯥ ꯌꯥꯝ ꯍꯩꯀꯣ ꯏꯆꯥꯊꯣꯏꯕꯤꯒꯤ ꯁꯝꯗꯤ ꯀꯗꯥꯏ ꯕꯣꯝꯂꯥ ꯀꯃꯥꯏꯅ ꯄꯣꯛꯈꯥꯏꯕ ꯕꯥꯡ ꯍꯥꯏꯕ ꯌꯥꯝ ꯍꯩꯔꯕꯅꯦ ꯃꯥ ꯍꯧꯖꯤꯛ ꯌꯥꯝ ꯍꯩ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯣꯝꯅ ꯑꯃꯨꯛ ꯆꯠꯂ ꯌꯦꯡꯃꯤꯟꯅꯁꯤ
ꯁꯤꯒꯤꯁꯦ ꯈꯤꯇꯪ ꯃꯝꯇꯛꯅꯗꯤ ꯑꯩꯈꯣꯏꯗ ꯎꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯨꯇꯨꯕ ꯃꯤꯅꯔꯒꯤ ꯍꯟꯗꯛꯀꯤ ꯁꯨꯃꯥꯏꯅ ꯌꯦꯡꯕꯁꯦ ꯍꯟꯗꯛꯀꯤ ꯑꯩ ꯑꯍꯥꯟꯕꯅꯦꯕꯀꯣ ꯑꯩ ꯆꯍꯤ 35 ꯃꯇꯨꯡꯗ ꯌꯦꯡꯕꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯝꯃꯒ ꯌꯦꯡꯕꯗꯤ ꯑꯩ ꯊꯤꯡꯛ ꯃꯤ ꯑꯅꯝꯕꯅꯁꯨ ꯌꯦꯡꯉꯝꯗꯧꯗꯤ ꯍꯥꯏꯐꯦꯠꯇꯤ ꯃꯥꯟꯗꯦ ꯑꯩ ꯋꯥꯈꯜꯅꯤꯀꯣ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯃꯝꯅ ꯂꯥꯏꯠꯅꯤꯡ ꯀꯩꯀꯥ ꯁꯨꯃꯥꯏꯅ ꯂꯥꯏꯠꯀ ꯀꯥꯞꯇꯅ ꯈꯣꯠꯇꯅ ꯇꯧꯕꯁꯦ ꯃꯃꯥꯡꯗꯗꯤ ꯑꯗꯨꯝ ꯃꯝꯃꯒ ꯑꯗꯨꯝ ꯆꯠꯂꯣꯅ ꯍꯦꯛꯇ ꯍꯥꯏꯔ ꯇꯥꯟꯕꯅꯦꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯏꯁꯄꯤꯁꯦꯜ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯇꯥꯏꯃꯤꯡ ꯀꯩꯀꯥ ꯂꯩꯀꯣ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯄꯨꯡ 9 ꯐꯥꯎꯀ ꯑꯗꯨꯝ ꯍꯥꯡꯕ ꯑꯗꯨꯝ ꯌꯥꯕ ꯈꯣꯠꯄ ꯀꯩꯀꯥ ꯂꯩꯌꯦ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯈꯟꯖꯩꯀꯣ ꯏꯆꯥ ꯊꯨꯝꯕꯤ ꯊꯥꯗꯣꯛꯄꯗꯒꯤ ꯇꯧꯔꯤꯁꯦ ꯑꯩ ꯁꯣꯝꯗ ꯇꯨ ꯀꯔꯤꯅꯣ rubber lagthoraba ha Ice cream cones, candy bars.
ꯃꯣꯏꯒꯤ ꯂꯥꯏꯠ ꯁꯣꯁꯦ ꯄꯨꯡ ꯀꯌꯥ ꯇꯧꯅꯤ ꯍꯥꯏꯒꯦ ꯌꯦꯡꯕ꯭ꯔꯣ 9 ꯄꯨꯡ 9ꯗ ꯇꯧꯅꯤ ꯄꯨꯡ 7 ꯐꯥꯎ ꯇꯥꯗ꯭ꯔꯤ ꯌꯥꯝ ꯉꯜꯂꯤ ꯍꯥ ꯄꯨꯡ 7 ꯐꯥꯎ ꯇꯥꯗ꯭ꯔꯤ ꯌꯥꯝ ꯉꯜꯂꯤꯕ ꯄꯨꯡ 8 ꯇꯥꯗ꯭ꯔꯤꯌꯥ ꯄꯨꯡ 9 ꯇꯥꯕ ꯉꯥꯏꯔꯒꯦ ꯁꯣꯕꯨ ꯇꯧꯗꯣꯏꯔꯥ ꯇꯧꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯇꯧꯔꯁꯨ ꯐꯔꯦ ꯇꯧꯗ꯭ꯔꯁꯨ ꯐꯔꯦ ꯃꯊꯪꯗ ꯑꯃꯨꯛꯇꯤ ꯂꯥꯛꯈꯤꯒꯦꯅꯤ ꯈꯜꯂꯦ ꯃꯝꯗ꯭ꯔꯤꯉꯩꯗ ꯀꯩꯗꯧꯔꯒꯦ ꯆꯠꯊꯣꯏꯕꯤ ꯀꯩꯗꯧꯔꯕ ꯌꯦꯡꯒꯦꯁꯦ ꯁꯣꯝꯗ ꯌꯦꯡꯒꯦ ꯄꯄꯥ ꯌꯦꯡꯒꯦ ꯀꯩꯗꯧꯔꯒꯦ ꯏꯁ ꯑꯣ ꯅꯤꯡꯉꯥꯏ ꯇꯧꯔꯦ ꯆꯠꯂꯁꯦ ꯏꯃꯥ ꯑꯩꯈꯣꯏ ꯆꯠꯊꯣꯏꯕꯤ ꯃꯈꯣꯟ ꯃꯥꯟꯅꯕ ꯑꯉꯥꯡ ꯑꯃꯁꯨ ꯀꯞꯄꯛꯏꯅꯦ ꯁꯤꯗꯤ ꯍꯥꯏꯕ ꯆꯠꯊꯣꯏꯕꯤ ꯅꯪꯕꯨ ꯍꯥꯏꯕ ꯃꯄꯤꯒ ꯇꯥꯏ ꯏꯁ ꯃꯄꯤꯒ ꯑꯣꯏꯔ ꯇꯥꯏꯅꯦ ꯏꯁ ꯆꯠꯂꯁꯤ ꯂꯥꯛ ꯉꯥꯏꯔꯣꯏ ꯂꯥꯛ ꯆꯠꯁꯤ ꯏꯁ ꯃꯃꯥꯅ ꯄꯝꯕꯗꯒꯤ A few moments later. ꯄꯄꯥꯗ ꯇꯨ ꯇꯧꯔꯁꯦ very good 손다 어묵 떨어 쭉 떨어 very good Mapa maca kenari very good 쭉 떨어 very good khi chẳng cái là mấy ngày lên lên 오. Sabi papa dai sibi taro. Kayo pa po. Papa dai sibi taro. Sibi taro. Very good. Somda di jatuh biar. Mai nama muk nakan nama muk. Somda tu. Sibi taro tu. Somda tu. Jatuh biar tu. Hui. Ngang di flight by balip deh. Sabi, papa dai sibi kau main tau ba? Ha? Tu pi lâu nào mà cái nào nữa? Bom la pokai betam mi rồi cha thôi vía. Bom la có máy pokai kem ta hai rồi na. Bang hai bro. Bom la có máy có pokai kì. Bang hai ba. Bang hai ba. Mày mua thắt kìa co, mày lại cho hậu rồi hậu rê. Four, 3, 2, 1. I'm enjoy the view. I see the number of again. Sige, how long? Sige, may visuals in it. Okay, na nga isa ko. Ado. Sige, speaker jo. Kaya nung mo high di kari high, nung speaker jo am tappe mo. Story ni. Mo na. Mo na livi. House. Oh, dong ay Arunachal Pradesh ma phom ne moi hari je. ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠ ꯁꯣꯗꯣ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯝꯅꯤꯀꯣ
ꯁꯥꯡꯕꯨꯗꯤ ꯁꯥꯡꯉꯦ ꯑꯩꯈꯣꯏꯒꯤ 10 to 15 minutesꯀꯤꯅꯦꯅ ꯍꯥꯏꯕꯅꯦ ꯑꯗꯨꯗꯣ ꯑꯩꯅ ꯁꯣꯔꯠꯇ ꯀꯛꯑꯒ ꯑꯣꯏꯅ ꯑꯩ ꯈꯔ ꯍꯥꯞꯆꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯦꯚ꯭ꯔꯤ ꯁ꯭ꯇꯦꯠꯀꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯗꯤꯁꯀ꯭ꯔꯥꯏꯕꯅꯦꯕ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯀꯤ ꯃꯔꯝꯗ ꯑꯣꯏꯔꯣ DRDOꯒꯤ ꯃꯔꯝꯗ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯏꯝꯄꯣꯔꯇꯦꯟꯁ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯔꯝꯗꯅꯦꯕ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯁꯤ ꯒꯦꯠꯁꯦ ꯆꯪꯒꯦꯅ ꯑꯦꯟꯇ꯭ꯔꯤ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯄꯨꯡ 9 ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9ꯐꯧ ꯒꯦꯠ ꯍꯥꯡꯉꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯤꯀꯦꯠꯀꯨꯝꯕ ꯀꯩꯀꯥꯒꯨꯝꯕ ꯀꯛꯀꯦ ꯈꯣꯠꯀꯦ ꯍꯥꯏꯔꯒꯗꯤ ꯇꯤꯀꯦꯠꯁꯤꯡꯗꯣ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟꯗꯁꯨ ꯑꯗꯨꯝ ꯀꯛꯄ ꯌꯥꯏ ꯑꯣꯟꯂꯥꯏꯟꯗꯁꯨ ꯑꯗꯨꯝ ꯊꯤꯕꯤꯌꯣ ꯅꯠꯇ꯭ꯔꯒꯅ ꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯃꯀꯣꯛꯇ ꯍꯥꯏꯖꯈꯤꯕꯗꯣ ꯕꯥꯔꯀꯣꯠ ꯏꯁꯀꯦꯟ ꯇꯧꯔꯒ ꯑꯩꯈꯣꯏ UPIꯗꯁꯨ ꯕꯨꯛ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯕ꯭ꯂꯣꯛꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯌꯦꯡ ꯂꯩꯔꯦ ꯃꯥꯅ Bye ꯕꯥꯏ bye. ꯕꯥꯏ 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 ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯂꯥꯏꯠ ꯁꯣꯗꯣ ꯍꯧꯖꯤꯛꯀꯤ ꯂꯥꯏꯠ ꯁꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯂꯥꯛꯄꯒꯤ ꯑꯩꯈꯣꯏ ꯚꯣꯠ ꯑꯣꯏꯅ ꯈꯟꯕ꯭ꯔꯕ ꯍꯥ ꯄꯨꯛ ꯈꯣꯡꯉꯦ ꯆꯥꯛ ꯂꯥꯝꯅꯔ ꯃꯥꯜꯂꯦ ꯑꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯔꯁꯤ